चुरचानपुर की थौदोक मैजिस्ट्रियल इंक्वायरी चथरगने स्टेट अमदी नेशनल सिक्योरिटी द सिंगनरकलबदि कंप्रोमाइज तौरोय सीएम पावसी ngasi nungthil phongkhiba pandam pausedagi lokhatchabane सीएम न थमखिबा मचंग ओइबसिंग ITLF अमदी SP हाटकनी की हलकपा मियोय अमगी मथक्ता FIR लौखटले मिचम मियाम अशोकपन नंगनी हाइदुना लैंगाक असिन फाथदुना लाकबने मणिपुर लैंगाक की माइकैदगे बफर जोन थमखिबा लैते स्टेट असिगी मफम अमा हेक्तदा सिक्योरिटी फोर्सिंग न थीबा हुंबा चथबा याय लूप कया थोरक्तुना एंटी नेशनल ओइबा थबक थवोंग कया चथरगलिबा सि खुदक्ता लेपु चुरचानपुर DC ऑफिस मई थाखिबा मदे चिंगारेल द लैबा मंगा सुबा IRB दगी नोंगमै लांगनबा होनखिबा थौदोक मरी लैनना मैजिस्ट्रियल इंक्वायरी चथरगनी हाइना मणिपुर की चीफ मिनिस्टर N Biren फोंदोरकपगा लोइनना सोशल मीडिया की खुथांगदा चुरचानपुर की रांग असिबु इनोट पीखिबा मिहुट अमदे डिस्ट्रिक्ट असिमकी DC अमसुंग SP दा की अखंग पिरखिबा ITLF अमसुंग सोशल मीडिया द SP बुहाटकनी हाइना की हलखिबा बम्बम हौजेल हाइबा मियोय अमगी मथक्तसु FIR लौखले हाइना लाउथोखरे ngasi numidang CM secretary ta paumi singa unaba mada CM na hai Churachandpur gi SP na Kanglon gi wangmada thabak tawramba police constable ama suspend tawrui haibagi damak DC office mai thaba made laibak asagi machu ahum gi phiral sing thakiba laibak thivane SP ga nungai na davani hairaga DC office amade DC banglo mai thaki badumak na thawong adugi marumda aron ba khara lairabra haibagi chingnaba laibadage Magistrate inquiry sathanaba phirep lawbane Mathau masak khangna thabak tawriba Churachandpur gi SP amade DC bu pungkun marigi manungda district asi thadoktu na satkhigadaani haina ITLF na sherol thadorokpa simak laibak thivane lo leitaba lamdam amagumna ITLF na satharagli bathawong asida laingak na kuina yengduna leiroi SP amadi DC asigi damak laingak leple misam miyam asogapan nangani haiduna laingak asina fathaduna lakpane adumakpu state security amade national security da singnaraklawade compromise tawroi mahakna hai Manipur lainga ki maikaidagi buffer zone thamkhiba leite state asigi mafam ama hektada security forcing na thiba humba sathava yai irang thokpa laibak amaga gi marakta sizinnagadaba buffer zone ge wafam miyoi khara amade security force khara na state asida sizinnarakpa simak achumba natte irang laiba mafam singda sensitive zone haibadi yai sugnu maikaida bom yauna afaba makhal gi khulai kaya kablak liba siga mari lainana security forcing na thiba humbagi thabak sathare yumlakta tharaki bom adu karamba makhalgi no land sizinaba bom lai ba khangdoknaba forensic science ki kangbu sing thijin khre state asigi mafam ama hekta da law and order ngaktana thadoklaga thamloi kanglon gi wangmada satharak labadi chinga madi tam ani magta lakhotpam thokpa thabak lakhot ka nei thokli ba irang asigi khudong chaba lawduna makhal kaya gi lup thoraktuna miyam da mi pai ba pi bagi mawong da satharakli ba si lepo Miyam dagi sel mullaga made namfu safu da lawgani haibagi wakhalon da thoroglagade matau karamna laiwa kangani haina thoroglaga miyam da onsinduna sel khaidi ba made faba punba tawriba sing maram chade yekna balan thengna si hairabade miyam da ki akhang pigano amarom da national highway to lambi gi kangpok pi mapada pochai puba truck sing dagi logi wangmada sel khaidi ba se kayam kuina sathagi ga nei khangba ngambagi pankhai hele More Kangpokpi Churachandpur Thoubal amade Imphal East district singdagi loop kaya thoroktuna anti national oiba thabak thawong kaya chatharagli basi khudakta lepo makhatana anti national oiba thawong sing chatharaklabade logi mateng lawduna lainga ke lokpham thokpa thodang lawgani hainasu mahakna phongdokhe